Manisanagi fish curry je Khoyathong da hangzare aduga ngasagi hanagi Rims Road da zum lejai mafamna Canara Bank Sky Hospital le kitang kumtharaga lamri hangodo aduga mafam amana Kaisampat hotam le Sangai Express yogdingai da haitare hangari ba matinjina kogi saring atuiba thongba raw atuiba thongba raw tawraga thongba fish chili achar maringkha kango aduga sida phangba pot asomda phangdaba makhan haitare manadaba haitare ko loisuna koi uti thongba yaukani anamana suna mathin haitare ne ko nomaijing kumba sawal sing kumba dan nirames matin hapani kokora kumba kher anamana adai nga gi item atai numit haitare ne ko lairiba ni dokaba ate te lairiba matam jisu koi nga gi item di ayuk ki pung 10 sidagi di phangane ta mayang chak chaba nang pa sa hungi ni ko ibunga Noi saring je ka ongam da na adum lai aduga catering service gi sura koron sosti sak kwa loi adugi service tuma loi pi ai da aduga sathok sakin phagdaba isnau singi da mutasu home delivery service bizari singa mai 360 gi ming pan biraga lapi bai sinau gi dama Eigya Manisanagi fish curry da gi akhana ba offer bizari